Tungi Yumbirin Sembada Achoba Todang Loduna Sarukyariba Van Driver Singbu Selgi Demand Toduna Awaba Pigano Haina Kindergarten Montessori Higher Secondary School given Tauriba Made All Manipur Students Transport Association member Oidiba Takel Kolom Lekaidegi James na Fongdorakli. Wafam Singasi Apunba Van Driver Sing na Tongan Ba Mafam Singda Chathakhre wakat meefam gamari Lenina Uripo Kamade Sagolban Maikai de Leba School Tara Matoina Punselaga Lamboy Kongnangkong United Friends Library and Club Tapang Tokiba wakat meefam da Fongdo Kibani Magna Makataraduna High School Van Toduna Mahiri Singbo Tintok Tinzen Tauriba Tungi Yumbirel Oirakadaba Mahiri Singbo Sembada Sarukyariba Van Toga Singda Puba Tangbang Amloidaba Selgi demand Torokpa Selaibak Tivani Fangliba Selasina Amok Yung Punaribani Selgi demand Torokuna Aki Akang Pivigi Tabak Asi Lepiyu Hariduna Makatana Siguma Dimanasi Tobigano Haiki Lunina Van Driver Singna Aki Akang Nongzunung Sak Katana Honariba Singasi Su Ubiduna Lebak Miam Nasu Selgi demand Torokliba Si Makatana Toroktana Bating Nabapuna Changsin Minasi Haiki wakat meefam da school venda demand na chingba tobigano student transporter singbu miyam na nungshibiu hana thaba play card sing sizanaki school van thaujariba aikoida cn gi demand amadi donation ka la akoi apik person am lokalaga in thaujariba isa sem ba aikoida demand sing tobigano aina aikoida Sini protestasi pangkong sebab Tungi Yumbirian Sembada dia dah singsu jauh saru aki kang lai kan ya segi kalau saya tunggu hajari hari ini singna siu School vendor demand chingba tobigano student transporter singbo miyam na nungshibiu school vendor aki akang pibigano haina Maitram dagi Nambol Sabal Lekai forward the lady bus school singi van driver singwa van driver union sing na sindanangase Nambol Korifaba Lampak ta wakat meefam pamkre wakat meefam adugamari lenina brilliance van union malumgi advisory angom doren na fongdorakibada school gi driver singase thagi mahiri sing pubagi paisa si kharapi da tobuna driver singase na thau Gari semdokraga lemahuriba paisa karana imung manung puduna awana kaya khanglibani paramasina driver singda selgi dimana madi aki akhang pibigano haiki ben thaujai ba khoi se angang singsina matam chana paisa pibiba sunati alagi kharapi da khar sontha tawunina kujang wana thau hap thokga alagi gari sem tok jin khar tawjaga khar lemahuduna khoi imung manung gi maintenance khar tawjaba aduna su kona basna ti na traga su koi tung da hore ba ngang sing sibu khoi ju moi bu tung yumri ni khala khoi na ngang sing sibu ben service ta khoi na tawjara ga moi bu pu bi na khoi bu mai masing taman ba gi thabak se khoi na lakha chaban